Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasisu mahausagom Kokchakpi Nungshibi kulhumdoi suba tangkak amok puduna lakjeri. Punna taminarasi. Noklamba maithongdo hanjinkiduna phone do thamladuna mingsel mamangda haifet yinglamlaga mafido hongladuna hipli. Hipna nakandagi phone do lauraduna kari no yenglingai tanja duda call lakselai. Pai da yadabay maongda tande mande call do receive tawri. Hello? Kaino? Ngasay nagi phone sa payagde, kay daw layrino. Kayso daw de, ay hamwari, mit pang mufawang amdre. Nang handag say chensem na tawri. Ay na chens tawri ra, nang na tawri ra kangdre da. Magi wahay aduda kon ming tharakle duna. Kahit day na jen sorry ba? Jingnin ba magi maong aduda sounding na kon kanlab. Nang nataw ba tabag daw ay nakarigi kang loy. Yare, nang sunang thokpa daw ay so ay thokpa daw ge. Lisna na maray haifet kon silakle duna. Yam sawi na. Ando ahingam ta una say. Kay guna do no? Dete ta koy anduna ni. Ay sangloy. Yare ko ay di yare sini. Kay gino nang daw ay gayam uning lai sina. Nang say nungshibi yam hen kale hendak say adoy ni. Hayrak libawado tabadawa silak padage phone pay na pani video shingyengli. Somda na ambe ahan daw na machira jayde. Pi loisin do na. Che, nang nadugyaw na nakukcha ito bukay ginaba. Magi asoy ba do losin na bohon na bada tabi siya na so ariba po kumamang pisila Ay nakay da kay tawag gimi. Ngasay lohong fam do tawag do kayo ba? Ay nabukay soy kikine. Mina do dani, kokchakpi na hina do si, kang labra. Kon kan lab manaw nupi da laure Nang nakagpote da nga. Yare, nupa do gyam na chop na tanari do bukay gino ba? Angang tharom na tesi, kanga ba? Noy na kangloy. Kokchakpi na tabo tabagse, noy kanam taga manaroy. Adumay na tawraga, nupa do na yam na pampira ni. Pamgira, pamogira, paraga koyra ni. Yare, nung magi, paragadra na haraga, chakpa sumsum henjila Tumza horaga aida. Chemisana ahing tumdabida ebida mukjang IG da mukjang tawduna thiri phangdrabaduda karino ba magi IG ga ebiga se maming kamay na laiba jana andoy no bado bo nupiga koiram gadra kay gino aina masa sugam na ngawrisina aina mangonda uliba sing mana karimta khangwidresina kay gino karamba matamda khangbirakine ay nungshiba ngaholano Chakalanu, pukning ihon say pasan mangamdre. Matangi ayok ni jinglemba matal nupi galoy na mayumchat ng baloy sali, loishin baloy raga thorakli. Tama, hayang halap dora. Nang lehaw kay kalehaw ro, ay di yung nalay bayaroy. Ay, noy tamo dom tinoy do sutsatoy ni. Kay ginahay sa, lohong nangan bagi tapag yawbiro kay hayra. Nga si reception ni, ando gini. Loire. Ado tamo tomchingi na mado masak pajabra. Kangjadida. Ado nang baloy ba? Loire tamo, chena ba thoklak labani. Pare, jasilo. Karanga jatoy no tamo. Yare, hangjina ranu ko. Kang na hangjina bagi tapag totokse. Ay wayam nangang hindi ko. Ngayak lairaga, Josu lagli na makoy pulap mayumda lakminare. Ngayak wari sanaram laga janu thamlamladuna makoy ani halakli Jos na gari thauri jinglen banana kanda famdo na phone yengli phone yengna ngasi moi reception do tawdri yadrabo ba kaino nupi do mi afaw bani ne tawdri yarada ba khanga ba aduda aikoi mong paksilai ba chelu se kaino reception ga do aikoi di tawre aduna moi gi do yahawba da ba. Yare, adubo kay way daro.
The house by road 39ꯗ ꯃꯟꯇ꯭ꯔꯤꯄꯨꯈꯤꯒꯤꯗꯣ ꯍꯣꯏ ꯏꯁ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯍꯣꯡꯗꯣꯏꯅꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯖꯣꯁ ꯆꯤꯡꯂꯦꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯔꯦꯟꯇ ꯑꯃꯨꯛ ꯂꯥꯛꯂꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗꯁꯨ ꯏꯔꯥꯏ ꯂꯩꯃꯒ ꯊꯣꯏꯕꯤ ꯁꯅꯥꯒꯁꯨ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯄꯥꯔꯇꯤ ꯃꯐꯝꯗ ꯌꯧꯔꯛꯂꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯔꯦꯗ ꯃꯆꯨꯒꯤ ꯂꯦꯍꯦꯟꯒꯥ ꯁꯦꯠꯂꯤ ꯇꯣꯝꯊꯤꯟꯒ ꯃꯤꯅꯥꯒꯁꯨ ꯒꯦꯠꯇ ꯂꯦꯞꯂꯗꯨꯅ ꯂꯥꯛꯂꯤꯕ ꯒꯦꯁꯁꯤꯡꯗꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯊꯣꯏꯕꯤ ꯁꯅꯥꯒ ꯏꯔꯥꯏ ꯂꯩꯃꯒ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯟꯁꯤꯟꯅꯩ ꯉꯥꯏꯍꯥꯛ ꯀꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯆꯤ ꯈꯠꯂꯗꯨꯅ ꯃꯧꯅꯧꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯀꯅꯥꯅ ꯃꯦꯀꯞ ꯇꯧꯕꯤꯔꯤꯅꯣ ꯖꯦꯅꯤꯅ ꯇꯧꯔꯤꯅꯦ ꯋꯥꯎ ꯌꯥꯝ ꯐꯖꯩꯀꯣ ꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯅꯤ ꯊꯣꯏꯕꯤ ꯁꯅꯥꯒ ꯏꯔꯥꯏ ꯂꯩꯃꯒ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯤꯇꯤꯡ ꯇꯧꯔꯤ ꯑꯃꯔꯗꯤ ꯍꯥꯟꯅ ꯂꯥꯛꯂꯒ ꯂꯩꯔꯝꯕꯅ ꯏꯔꯥꯏ ꯂꯩꯃ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯂꯦꯍꯦꯟꯒ ꯒꯣꯜꯗꯟ ꯃꯆꯨ ꯑꯃ ꯁꯦꯠꯂꯤ ꯃꯁꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯀꯔꯂꯤ ꯇꯧꯍꯜꯂꯤ ꯉꯍꯥꯟꯈꯩ ꯐꯖꯕꯒ ꯉꯁꯤꯅ ꯍꯦꯟꯂꯤ ꯑꯃꯔ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯖꯗꯦ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯁꯛꯇꯝꯁꯦ ꯀꯔꯤꯅꯣꯃꯤ ꯃꯤꯅꯥꯅ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯣ ꯄꯥꯔꯇꯤ ꯍꯧꯗꯣꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ ꯖꯣꯁꯀ ꯆꯤꯡꯂꯦꯝꯕꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕ ꯉꯁꯤꯁꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯂꯥꯛꯂꯤ ꯕ꯭ꯂꯦꯛ ꯄꯦꯟ ꯋꯥꯏꯠ ꯁꯔꯠ ꯁ꯭ꯀꯤꯟ ꯀꯂꯔꯒꯤ ꯀꯣꯠ ꯑꯃꯁꯨ ꯂꯤꯠꯂꯤ ꯇꯥꯏꯗꯤ ꯄꯨꯟꯗꯦ ꯃꯥꯒꯤ ꯁꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯂꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯃꯤꯅꯥꯗꯤ ꯃꯃꯤꯠ ꯈꯔꯒ ꯉꯥꯎꯔꯤ ꯆꯤꯡꯂꯦꯝꯕꯒꯤ ꯐꯖꯕ ꯃꯁꯛꯇꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤ ꯇꯣꯝꯊꯤꯟꯅ ꯃꯇꯥꯎ ꯊꯦꯡꯉꯤꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯥꯔꯇꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯕꯥꯏ ꯃꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏ ꯃꯤꯅꯥꯗꯤ ꯆꯤꯡꯂꯦꯝꯕꯗ ꯃꯌꯥꯒ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯣꯏ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯇꯣꯝꯊꯤꯟꯅ ꯃꯁꯥꯗꯨꯗ ꯊꯦꯡꯂꯛꯏ ꯃꯤꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯎ ꯀꯔꯤ ꯇꯧꯔꯒꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯤꯅꯥ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯆꯤꯡꯂꯦꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯇꯣꯝꯊꯤꯟꯁꯨ ꯅꯣꯛꯁꯤꯜꯂꯤ ꯇꯣꯝꯊꯤꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒ ꯃꯥꯅ ꯖꯣꯁ ꯅꯣꯏꯁꯨ ꯈꯪꯅꯧꯋꯣ ꯃꯤꯅꯥꯅ ꯍꯥꯏ ꯖꯣꯁꯁꯨ ꯍꯥꯏ ꯆꯤꯡꯂꯦꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯃꯔꯗꯤ ꯂꯥꯛꯈ꯭ꯔꯕꯣ ꯀꯨꯏꯔꯦ ꯂꯥꯛꯈꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯂꯒꯦ ꯖꯣꯁꯀ ꯆꯤꯡꯂꯦꯝꯕꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯃꯔ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯡꯂꯦꯝꯕ ꯑꯃꯔꯗ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯜꯂꯗꯨꯅ ꯀꯔꯤꯅꯣ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯏꯁ ꯌꯥꯔꯤꯕꯣ ꯐꯖꯕꯗꯤ ꯅꯪꯅ ꯍꯦꯜꯂꯤ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯑꯅꯨ ꯉꯔꯥꯡꯗ ꯅꯩꯈꯤꯕꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯉꯁꯤꯃꯨꯛ ꯅꯩꯔꯛꯄꯒꯤ ꯋꯥꯔꯤ ꯍꯧꯔꯅꯤ ꯅꯣꯏ ꯍꯦꯔꯣꯏꯅꯤ ꯂꯥꯛꯈ꯭ꯔꯕꯣ ꯂꯥꯛꯈ꯭ꯔꯦ ꯅꯣꯏ ꯀꯣꯛꯆꯥꯛꯄꯤꯒ ꯂꯩꯁꯅꯥꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯆꯤꯡꯂꯦꯝꯕ ꯂꯥꯛꯂꯤꯕꯗꯨ ꯎꯗ꯭ꯔꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯆꯤꯡꯂꯦꯝꯕ ꯑꯃꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯀꯅꯥꯗꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯑꯩꯒꯤ ꯍꯦꯔꯣꯏꯅꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤꯅꯤ ꯊꯃꯣꯏꯗ ꯐꯨꯝꯃꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯦ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯇꯊꯤ ꯍꯥꯏꯕꯤꯔꯛꯂꯗꯤ ꯏꯀꯥꯏꯅ ꯇꯧꯕꯅꯤ ꯏꯁ ꯏꯕꯣ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯃꯟꯗꯦꯗ ꯊꯥꯏꯅꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯤꯅꯤ ꯍꯥꯏ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ ꯑꯗꯨꯝ ꯌꯥꯔꯛꯇꯧ ꯂꯩꯔꯦ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯍꯥꯎꯔꯒ ꯑꯩꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯣꯏꯅ ꯈꯪꯂꯔꯣꯏꯀꯣ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏ ꯆꯤꯡꯂꯦꯝꯕ ꯑꯃꯔ ꯖꯣꯁ ꯃꯥꯂꯦꯝ ꯃꯈꯣꯏ ꯃꯔꯤꯗꯤ ꯉꯛꯅ ꯂꯩꯔꯤ ꯂꯩꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯑꯩ ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯖꯦꯐꯅꯤ ꯆꯤꯡꯂꯦꯝꯕ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯅꯪꯅ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ
ꯂꯩꯁꯅꯥꯁꯨ ꯂꯩ ꯀꯣꯟꯇꯦꯛꯀ ꯇꯧꯔꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯩꯁꯨ ꯑꯗꯣ ꯅꯣꯏ ꯐ꯭ꯔꯦꯟꯁꯤꯡꯁꯦ ꯀꯩꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯈꯪꯅꯒꯦ ꯆꯤꯡꯂꯦꯝꯕ ꯖꯣꯁꯇ ꯃꯃꯤꯠꯇꯣ ꯑꯃꯨꯛꯁꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯖꯣꯁꯇꯤ ꯈꯪꯖꯗꯕꯅꯤꯅ ꯏꯁꯩ ꯇꯧꯔꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯤ ꯏꯁꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯇꯣꯝꯊꯤꯟꯒ ꯃꯤꯅꯥꯒꯁꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯑꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯂꯩꯁꯅꯥ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯇꯣꯝꯊꯤꯟꯒ ꯃꯤꯅꯥꯒ ꯎꯔꯛꯄꯗꯨꯗ ꯏꯁ ꯑꯁꯤꯒꯤ ꯀꯄꯜ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦꯗ ꯅꯨꯄꯥꯁꯦ ꯌꯥꯝ ꯆꯕꯠꯅꯩꯌꯦ ꯅꯨꯄꯤꯁꯤꯕꯨꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯅꯤ ꯀꯃꯥꯏꯅꯕꯨ ꯊꯨꯡꯅꯔꯤꯖꯥꯠꯅꯣ ꯖꯣꯁ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯒꯤ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯂꯩꯁꯅꯥꯗꯤ ꯆꯤꯡꯂꯦꯝꯕꯅ ꯃꯈꯨꯠ ꯄꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯃꯈꯨꯠ ꯄꯥꯏꯔꯤꯕ ꯃꯥꯕꯨ ꯌꯦꯡꯖꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯏꯅꯤ ꯅꯪꯅ ꯑꯩ ꯁꯦꯟꯅꯕ ꯂꯥꯛꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯗꯤ ꯑꯩ ꯎꯅꯕꯁꯨ ꯂꯥꯛꯇꯦ ꯏꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯎꯅꯗꯕ ꯑꯩ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯅꯪꯅ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯕ ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯅꯣ ꯁꯨꯝ ꯍꯪꯕꯅꯤ ꯑꯩꯁꯨ ꯈꯪꯂꯤꯅꯤ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯂꯩꯁꯅꯥ ꯃꯊꯃꯣꯏꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ ꯃꯊꯟꯅꯇ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯁꯥꯎꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯦꯞꯂꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯤꯜꯂꯤ ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ ꯊꯨꯅ ꯁꯥꯎꯔꯒ ꯂꯥꯛꯄꯗ ꯃꯈꯣꯡꯗꯣ ꯑꯃꯨꯛ ꯂꯩꯊꯦꯛꯂꯤ ꯑꯩꯗꯤꯕ ꯈꯣꯡꯎꯞꯇꯨ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯍꯤꯜꯁꯇꯣ ꯇꯦꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯛꯅꯤꯡꯗꯅ ꯊꯣꯔꯛꯏ ꯖꯨꯁ ꯋꯥꯏꯟ ꯃꯈꯜ ꯃꯈꯥ ꯁꯨꯅ ꯊꯝꯂꯤꯕꯗꯨꯗ ꯂꯥꯛꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯈꯪꯍꯧꯗꯦ ꯒ꯭ꯂꯥꯁ 2-3 ꯊꯛꯆꯤꯟꯈꯤ ꯊꯛꯄ ꯂꯣꯏꯔꯛꯄꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯈꯪꯗꯅ ꯆꯠꯂꯤꯕꯗꯨꯅ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯆꯠꯂꯤ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯃꯀꯣꯛꯀ ꯆꯥꯛꯄꯖꯥꯠꯂꯣ ꯃꯤꯅꯥ ꯍꯣꯏꯁꯨ ꯎꯔꯤ ꯃꯤꯅꯥꯅ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏ ꯊꯣꯏꯕꯤꯁꯅꯥ ꯃꯔꯣꯜꯒ ꯐꯩꯔꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯏꯁꯩ ꯁꯛꯏꯁꯤ ꯇꯥꯒꯦ ꯅꯣꯏꯁꯦ ꯗꯥꯟꯁꯀꯗꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯃꯤꯅꯥꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯤ ꯂꯥꯛꯄꯗ ꯆꯤꯡꯂꯦꯝꯕꯒ ꯃꯥꯌꯣꯛꯅꯔꯦ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜꯗꯨꯗ ꯀꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯊꯣꯏꯕꯤꯁꯅꯥ ꯃꯔꯣꯜꯒ ꯐꯩꯔꯤ ꯅꯪ ꯀꯅꯥꯅꯣ ꯆꯤꯡꯂꯦꯝꯕ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯒ ꯊꯣꯏꯕꯤꯁꯅꯥ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯅꯝꯁꯤꯗꯤ ꯃꯌꯥꯝ ꯇꯤꯜꯂꯒꯕꯨ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯀꯣꯛꯇꯣ ꯀꯩ ꯀꯣꯛꯅꯣ ꯑꯗꯨꯗꯅꯦ ꯀꯣꯛꯆꯥꯛꯄꯤꯅ ꯍꯥꯏꯁꯦ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯅꯥꯀꯟ ꯑꯃꯗ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ ꯊꯣꯏꯕꯤꯁꯅꯥ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯒꯦ ꯇꯧꯕꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯅꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯥꯅꯤ ꯖꯒꯣꯏ ꯁꯥꯁꯦ ꯍꯣꯏ ꯁꯥꯗꯣꯏꯅꯦ ꯂꯥꯛꯑꯣ ꯖꯒꯣꯏ ꯁꯥꯐꯝꯗ ꯆꯠꯁꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯣꯏ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯏꯔꯥꯏ ꯂꯩꯃꯁꯨ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗꯒꯤ ꯃꯊꯥ ꯁꯥꯅ ꯃꯐꯝꯗꯣ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯣꯟ ꯇꯧꯒꯦ ꯇꯧꯕꯁꯨ ꯃꯥꯅ ꯕꯦꯒꯀ ꯐꯣꯟꯒ ꯄꯥꯏꯍꯧꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯃꯥꯕꯨ ꯈꯪꯕ ꯃꯤꯁꯤꯡꯅꯗꯤ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯣꯛꯆꯥꯛꯄꯤꯗꯣ ꯌꯨꯒ ꯊꯛꯏꯅꯦ ꯑꯁꯥꯏꯗ ꯉꯥꯎꯔꯒ ꯂꯩꯍꯧꯔꯕꯅꯤ ꯊꯤ ꯅꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯔꯥꯏ ꯂꯩꯃ ꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯅꯥ ꯊꯣꯏꯕꯤꯁꯅꯥ ꯂꯩꯔꯝꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯊꯤꯔꯨꯔꯦ ꯀꯥꯏꯗ ꯆꯠꯂꯝꯗꯣꯏꯅꯣ ꯃꯥꯕꯣ ꯑꯩ ꯉꯁꯥꯏ ꯊꯦꯡꯅꯔꯝꯕꯅꯦ ꯌꯨꯅꯝꯁꯨ ꯌꯥꯝ ꯅꯝꯍꯧꯕꯅꯦ ꯑꯩꯁꯨ ꯁꯣꯝꯗ ꯃꯤ ꯑꯃꯅ ꯀꯧꯔꯛꯇꯅ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯦ
Kayno ay sibo, mahabo. Lao, ay ako'y tamoy da amta hangisi. Minaga iray laymaga tumthin hoy na layriba mapam aduda jinsilaklaga pau tamli. Tumthin hoy so pakat na thubisana thiba jatki. Jingnay badi kari so na chungdana pamnaga layhori. Adubo kari amuk khalaklabano khangde thuna haugatuna jatki. Mafam aduda kuithi thire. Adubo thubisana di pangbangamdre. Matha sana layringay tanja aduda thubisana gi mamalang ninso thengjilakpaduda phone tawsilai. Iray layma lagriba phone adu supairudri. Tanja aduda nupa makhak ka amadagi laungbagi makhol tarakpaduda ka adu tamna makhoi loina chinsilaktuna ka adu gi thongdu thilli. Nupi adu su laungba sum helakli. Upay leitraba mali jingnembana thong adu kauthokladuna changsilai. Tawramliba mataw adu angakpani. Jingnemba thuna chinsinduna nupa adubo makhut aduna asawba amaga loinana kinna hanjin masing khangda thenjilli. Nupa adu so yunam namli. Nupa do masa susonba na jingnembada khut hanba ngamdri. Thubisana bu mana konsinduna thammi. Makhut namana phone do lautokduna SI Surasta call tawraduna nupa do pukhankri. Thubisana gi phibam duda karamnade mayumda pushingani. Aduna makhoi ahum mari tanaraga maje tampa hoida oina puna bahaina ngangnare. Minana akhoi so muichi hoida jase. Yarani ye ai dum tawraga chelage. Noi ani gi numinina noi ani yaududi phazaroi. Hoi aduna safarni. Aiga malemga amargana police station na chelage. Irai lei mama de driver gana mabo maje tampa hoida purakli. Sofa kada famlaga makhoi punna wari sanari. Wari pumnamak liraba matungda loyana. Thoise sida thamorge. Ite adubu yagadra. Ite hoigi mahoi sulay banina. Akhoi mahoi hautik lady. Adunane aina harise. Tampada onsilak laga. Taribra. Tahi tamo. Ngasigi warise kanamta dane nakong ani suangano. Aduga yumda so pau haikro. Thoishida lady haina. Ima hoi so pakanaramani. Tampa sa mama da phone tawduna pau haikrabada langlen hoi so pakalambado karati fari. Nupa singdo police station da layribani. Pharagliba nupa do wahang pahong tawraduna lay. Adubo paukum phangdre. Sir, si nupa se thadokpa yade ko? Hoi, aina fana batawi. Adudi akoy hayang amuk lakjage. Ado wahamta hekta haibiyo sir. Nupi adudi karisu tahawdre ko. Haibadi nupa sina masa soamdriba natro. Aina hairibase chingnabigano. Nupi do mayamna sakhangnabi nupi oibani na hangjabani. Karisu tahawdre. Adudi akoy muk thokrage. Mataw ani do so magi mayumda chatnakre. Chingnemba na halakpada pung 12 makai taraga layramli. Sopa da ngayak famduna wakal khanduna laydi. Thubisanagi oihoriba mataw amadi iray laymana hairakpa wahay adu suning singlai. Aigi manabise mana nakhoido oliba saktam sidi mapan thonggi oiba saktam da adu katungni. Magi asing ba saktam se kanana sakhang mangamloi. Nakhoina sakhanglangani magi maong matawdo. Adubo aina diloina magi oiriba saktam khang mangami. Ngasigi thawdokse masana gyan tadana thokiba soidana oigani. Masumaina tawgadaba nupi nati. Sidagi hena chawba party kaya chale yauri. Adubu ngasigi thawdokse aina uriba sina ahanbani. Hainaringai aduda thoibisana chingnembada konselaktuna layri. Chingnемbasu hainadana enthokli. Adubu khanghaude magi koto listen birai onselaklaga aduga kolambadu thadokduna tumkre. Hairakliba wahaising aduna hena mangonda ihul amadi fawrakli. Kotudi adum ngasaina dustbin yaukrabani. Magi pocketagi phone do lauthoklaga irai layma thariba number aduda call tawi. Hello. Mahauji kaida lege. Moi chi hoige yumda lehuraba natro. Hoi. Moi chi hoige yumda lehubani. Adudi address amda bibiro. Chinglemba address to tharaklaba matungda tampa hoida ahingduda lakle. Tampa hoida so irai laymana pau pikhibana
ꯆꯤꯡꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯆꯪꯁꯤꯟꯈꯤ꯫